BJP na leingak paibadagi Union List, State List, amadi Concurrent List ki Wahanthok Leihandre haina CPI Manipur State Council ki Secretary L Thoiren na maral sikhre. Wafam asing ase Imphal GM Hall da pangthokiba CPI haudokibagi chahi chama surakpaga loinana chahi ama chupna chathagadaba centenary celebration haudokpagi thauramda phongdokibani. Party sigi tongan ba district council singi miyoi kyasu saruk yaduna phongdokiba thauram aduda CPI Manipur State Council के Control Commission के Chairman Langol Ibuyaima, Commission asigi member Dr. M Nara amadi हाने State Secretary L Thoiren Kumar Susarukyaki, Thauramadu Mari Lenana, Secretary L Thoiren na Center da Paliba BJP की leingak pu tongan bawafum da yumfum oiduna maral kayasiki. Madugi manungda Laibag asigi University singi makhoigi makhada thamna bahonaba achauba senjau paiba corporate khakki wataba dharma ama khaktage interesta thabak tawi haibana chingba wafam sing pankhi maramaduna BJP maithiba piduna Laibag asi kansi haiba kholawasi lawgadabani hainasu L Thoiren na phongdoki Leriba Lamdamasi Sing Dam Sisana Himinaba, Lorena Serasi Hana Power Piraga, more power Piraga Kona Hana Magi special category status. I Barat the Yamatam the Koi, Princely Ceremony Yawneva, in Topamba Moinado, Barat Yamna Shang, Queen and neglect or Potegi, Lamdamasi Naro Kaya Fly, Padal Horopopa Lives, Barat Sarkari Yamna, mean Sandava, Apulmagi, Saktam Pajan Ubangandaba, Manipur special category status to when restored to Hondava, Chipumasu and Mariana Shumba. Lady me kasi patok sando ko na democratic weba patriotic weba mipum puna ka punjil laga moment jataba lorena haji ko puna mana kangi democratic country the people the sense of involvement sense of belongingness sense of responsibility koi yauri bani koi mapuni koi daite leja masi phahol laga sanjan badumba moment kara chana ba koi sem chadri hai